Film actress Reshmi की Mathakta Thamlamba Athingba Handokle Pau wasi Kangla Pau se dagi lokhat savane Lo na thingkraba lalawlub KCP PWC MC Unification nang Lamdam asigi actress Reshmi Sorokhaibam ki Mathakta Thamlamba Athingba singadu Masana party da sangjarakuna lale haijarakpadagi Handokle haina lub asigi PRO chingkhai nganbana thadorokpa cherol amana khangalagle cherol asina makha taribadi Reshmi Sorokhaibam nang Manipur khunai na yaroidaba thabak kaya taurui haibagidamak mahaki mathakta party ne acting advertising amade promotion na chingbagi tauba thabakta Athingba Thamlamba ne adubu mahaki career gi yenglaga amade matungda bugan na tauraroi haina sengdorakpadagi Athingba si komthokpa ne makhata na mahangna Manipur khunai na yaroidaba lamchat chatharaglawade matungda party na mugan na ngakpi bangamloi haire Kuki MLA taragi mathakta khongjang sangshin khibe malem thongam police na fazin khrei Pau wasi Kangla Pau se dagi lokhat savane Tha taraga mangarom helaglaba Manipur da thogliba irang asida yamna chauna mari leinariba Kuki MLA tara amade sugi ground rule thugaidi ba makhal kaya ge violence ki thawong sing chathariba Kuki militant sing ki mathakta lainga asina ngasi fauba thabak amata lokhatawagi mayokta amade Haujik chathariba assembly session asida Kuki MLA taragi karigumba makhal amatagi khana vidaba sige mayokta Trans activist malem thongamna Amugana khongjang sangsinaba honavada police na lokhat khrei ngasi nungthil malem thongamna ima kaithel temporary market tagi sugi ground rule thugaiba kuki militant singi mathakta action lokhat kadavane laibak thugaina bohona riba kuki MLA taragi mathakta assembly na warep lawduna khanagadavani haiba banner amagi makhada imphal gi BT paktam na khongjang sangsilagnaba honarakbada police na thingduna sangandana bohona khe temporary market setagi kaithel phambi ima ibel singna Mahakpu sawatpa ima ivel singa loinana BT paktamna thoglakhe adubu masing yamlaba police sing thomjilaktuna mahaki khongjang adu sathaba yaroi haina thingkhiwaga loinana mahakpu mafam adudagi police na makhata na famandana police na fazin khibani haire mahaki khongjang makhata na hankhiroi haina malemna phongdokhe jiribam da chingning khaibada yum ama nansan khiwadagi sahi tarada ngairibi nupi macha ama sire mari soklei pawasi kanglei paki maida pause dagi lokhat savane Ngarang ahing jiribam district ki mafam ayambada akanba mawongda nongleptana chubadagi chingning khairakuna singsepta saba yumama nansan khibadagi miyoi ama sire miyoi marina sokpadagi hospital da laikana ring laibak thiba thokdok asi ngasi nongalamdai pung 3:30 rom taba duaida jiribam police station dagi kharom da kilometer 9 muk chalaga leiba Sonapur gram panchayat ki manung sanba Ahmedabad part 1 da leiba MD Azibur Rahman apokpa leikidraba Botoi gi chingya da saba yumadu chingning khairakpadagi yumgi saruksing loina nansan khibadagi laibak thiba thokdok asi thokhibane yumadu chingdagi kintharakpa laibak singna nansan khibadu da numona begam sahi tara thokdok thokpam da leikhidre thokdok adu dai mung asigi miyoi mari asoga panangle aduga soglaba miyoi sing Rani Begam sahi kuntraga mari mapuroiba MD Azivir Rahman mahaki masanupi Gulsana Begam sahi taraga nipan masanupa MD Selim Udin sahi taraga taruk masanupi Sumita Begam sahi nipan ne miyoi mari asigi manungda masanupi Sumita Begam phibam lusilakpadagi Silchar Medical Hospital da pukhat khrei aduga tay asokpa sing aduna Community Health Center Jiribam da haujik layang sathare yum asida punna miyoi taret leivane aduga mapa amade masanupi amagade chingning khairakpa duda sogapan nangaude haire Jiribam gi relief camp da lairamba imung ne fuga nipan gi miyoi sing ngasi masa gi mayumda hanjena khrei pawasi kanglei paki maira pause dagi lokhat savane Manipur da thokliba kanglup ani gi lan asina maram oiduna Jiribam district ki mafam tarukta hangba relief camp nipan da sangjafam lawduna lairamba miyoi sing gi manungda Jiribam gi Singdong Laikai Primary School da hangba relief camp da lairamba imung ni fuga nipan gi miyoi chamaga kuntrago humdoi ngasi masa gi mayumda hanjena ba haukrei Relief camp da lairamba miyoi sing asi ngasi district administration Jiribam amasung security force ka khusam naduna masa gi mayum phawba thinbikhe maduda DC Jiribam senior SP Jiribam CO 39AR CO 20 battalion CRPF 87 battalion CRPF ki kangbu amade nodal officer M Surjit yauna miyoi sing asi masa gi mayum phawba thinjinbikhe Relief camp da lairambe ngasi masagi mayumda yauraba nupi ani na phongdorokpagi matungin na Manipur laingang na security piduna chapsaba ngak senbagi thabak paikhatpadagi amade thajaba kaya pibadagi
masa masagi mayumda ngasi hanjinabane tung koina matik saba security piduna misam praja singbung ngaksen bagi thabak sathabiduna masa masagi mayumda laihanba ngamanbiyu haike ngasigi khongchet adu saruk yakhiba deputy commissioner Krishna Kumar na phongdokhibada jeribamda laiminariba praja miyamna amana amagi mateng pangnaduna amasung thajaba thamnaduna district asi tangdu leitaba ma ohenduna hanagi phibamda hanjinanaba honasi haujik jeribamda hangliba relief camp tareta sangjafam lawduna leiriba miyoising asisu athuba matamda masa masagi mayumda hanjinaba thabak paikhatlaga nei mangjawna security matik sana thamduna ngak senbagi thabak paikhatkani haibagi thajaba su pikhi haire